ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯖꯣꯁꯦꯐ ꯑꯃꯗꯤ ꯈ꯭ꯔꯤꯁꯇꯤꯅꯥ ꯀꯧꯕ ꯀꯄꯜ ꯑꯃꯒꯤꯅꯤ꯫ ꯖꯣꯁꯦꯐ ꯑꯃꯗꯤ ꯈ꯭ꯔꯤꯁꯇꯤꯅꯥ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯈꯤ꯫ ꯌꯥꯝꯅ ꯇꯥꯟ ꯆꯥꯅꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯈ꯭ꯔꯤꯁꯃꯥꯁ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯦꯗꯤꯡ ꯑꯦꯅꯤꯚꯔꯁꯔꯤ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯔꯣꯟꯕ ꯋꯥ ꯑꯃꯗꯤ ꯂꯩꯔꯝꯃꯤ꯫ ꯑꯃꯗꯤ ꯋꯥ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ꯫ ꯖꯣꯁꯦꯐ ꯑꯃꯗꯤ ꯈ꯭ꯔꯤꯁꯇꯤꯅꯥ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯅꯨꯃꯤꯠꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤ ꯑꯌꯥꯝꯕꯕꯨ ꯏꯟꯚꯥꯏꯠ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯍꯤ 2 ꯊꯪꯅꯅ ꯃꯈꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯗꯨꯅ ꯀꯧꯔꯤꯕ ꯒꯦꯁ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯒꯦꯁ ꯑꯃꯗꯤ ꯃꯌꯨꯝꯗ ꯁꯨꯡꯍꯟ ꯍꯜꯂꯛꯈꯤꯗꯦ꯫ ꯒꯦꯁ ꯑꯗꯨ ꯖꯣꯁꯦꯐ ꯑꯃꯗꯤ ꯈ꯭ꯔꯤꯁꯇꯤꯅꯥꯒꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯇꯨꯅ ꯆꯠꯈꯤ, ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯃꯐꯝ ꯈꯪꯗꯅ ꯊꯤꯕ ꯐꯪꯗꯅ ꯃꯥꯡꯈꯤꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯋꯥꯍꯪ ꯄꯥꯍꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯖꯣꯁꯦꯐ ꯑꯃꯗꯤ ꯈ꯭ꯔꯤꯁꯇꯤꯅꯥꯒ ꯃꯔꯤ ꯈꯔꯗꯤ ꯂꯩꯅꯩ ꯍꯥꯏꯗꯨꯅꯗꯤ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯑꯃꯠꯇ ꯂꯩꯇꯕꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯆꯍꯤ ꯑꯃ ꯍꯧꯈꯤꯗꯨꯅ ꯃꯊꯪ ꯆꯍꯤꯒꯤ ꯈ꯭ꯔꯤꯁꯃꯥꯁ ꯂꯥꯛꯂꯝꯃꯤ꯫ ꯍꯟꯗꯛꯀꯤ ꯈ꯭ꯔꯤꯁꯃꯥꯁ ꯑꯁꯤꯗꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯁꯣꯄꯤꯡ ꯇꯧꯕ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯤꯉꯩꯗ ꯄꯨꯂꯤꯁꯅ ꯇꯨꯃꯤꯟꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯀꯦꯃꯦꯔꯥ ꯀꯌꯥ ꯑꯃ ꯊꯝꯂꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯆꯨꯝꯃꯤꯔꯥ ꯂꯥꯜꯂꯤꯔꯥ ꯍꯥꯏꯕꯗꯨ ꯀꯟꯐꯝ ꯑꯃ ꯈꯪꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯖꯣꯁꯦꯐ ꯑꯃꯗꯤ ꯈ꯭ꯔꯤꯁꯇꯤꯅꯥ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯗꯤ ꯋꯥꯐꯝ ꯑꯁꯤ ꯁꯦꯡꯗꯣꯛꯄꯅꯗꯤ ꯐꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯈ꯭ꯔꯤꯁꯃꯥꯁ ꯑꯁꯤꯗꯁꯨ ꯖꯣꯁꯦꯐ ꯑꯃꯗꯤ ꯈ꯭ꯔꯤꯁꯇꯤꯅꯥꯒꯤ ꯃꯌꯨꯝꯗꯒꯤ ꯈ꯭ꯔꯤꯁꯃꯥꯁ ꯄꯥꯔꯇꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯒꯦꯁ ꯑꯃ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯒ ꯄꯨꯂꯤꯁꯅ ꯃꯈꯣꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨꯒꯤ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔꯗ ꯑꯦꯛꯁꯦꯁ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯔꯦꯀꯣꯔꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯃꯁꯥ ꯄꯨꯝꯕꯒꯤ ꯇꯨ ꯑꯗꯨ ꯆꯨꯡꯂꯝꯃꯤ ꯑꯃꯗꯤ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯖꯣꯁꯦꯐ ꯑꯃꯗꯤ ꯈ꯭ꯔꯤꯁꯇꯤꯅꯥꯅ ꯒꯦꯁ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯕꯦꯗꯔꯨꯝꯗ ꯄꯨꯗꯨꯅ ꯆꯠꯄ ꯎꯔꯝꯃꯤ꯫ ꯈ꯭ꯔꯤꯁꯇꯤꯅꯥꯒꯤ ꯐꯤꯚꯝ ꯑꯗꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯆꯤꯟꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯤꯚꯝ ꯁꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯔꯨ ꯄꯣꯂꯥꯡ ꯑꯃꯗ ꯁꯦꯠꯆꯤꯟꯕꯤꯕꯒꯨꯝ ꯌꯥꯝꯅ ꯀꯣꯝꯅ ꯎꯔꯝꯃꯤ꯫ ꯈ꯭ꯔꯤꯁꯇꯤꯅꯥꯒꯤ ꯈꯨꯗꯥꯡ ꯑꯃꯗꯤ ꯃꯃꯥꯏꯒꯤ ꯎꯟꯁꯥ ꯑꯗꯨ ꯍꯨꯗꯣꯛꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯝꯊꯔꯛꯄꯒꯨꯝꯁꯨ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯃꯅꯨꯡꯒꯤ ꯎꯟꯁꯥ ꯑꯗꯨꯁꯨ ꯈꯔ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯤꯅꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯨꯝꯕꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯒꯦꯁ ꯑꯗꯨꯕꯨ ꯕꯦꯗꯔꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯈꯤ ꯑꯃꯗꯤ ꯒꯦꯁ ꯑꯗꯨꯕꯨ ꯆꯤꯌꯥꯔ ꯑꯃꯗ ꯐꯝꯍꯜꯂꯒ ꯌꯣꯠꯀꯤ ꯆꯦꯟ ꯑꯃꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯄꯨꯂꯤꯁꯀꯤ ꯇꯤꯝꯒꯤ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯖꯣꯁꯦꯐ ꯑꯃꯗꯤ ꯈ꯭ꯔꯤꯁꯇꯤꯅꯥꯕꯨ ꯐꯥꯕ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯈ꯭ꯔꯤꯁꯇꯤꯅꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯈꯤ꯫ ꯈ꯭ꯔꯤꯁꯇꯤꯅꯥꯒꯤ ꯃꯃꯥꯏ ꯑꯗꯨ ꯅꯥꯀꯜ ꯑꯃꯗ ꯄꯨꯡꯇꯠ ꯇꯠꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯄꯥꯅ ꯎꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯝꯊꯔꯛꯄꯗꯒꯤ ꯍꯥꯟꯅꯗꯒꯤꯁꯨ ꯍꯦꯟꯅ ꯁꯔꯨ ꯉꯥꯛꯇ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯈ꯭ꯔꯤꯁꯇꯤꯅꯥꯒꯤ ꯐꯤꯚꯝ ꯑꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯃꯗꯤ ꯑꯀꯤꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯈ꯭ꯔꯤꯁꯇꯤꯅꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯍꯦꯟꯅ ꯄꯨꯝꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨꯕꯨ ꯍꯦꯛ ꯎꯕꯒ ꯈ꯭ꯔꯤꯁꯇꯤꯅꯥ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯣꯡꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯖꯣꯁꯦꯐ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯒꯦꯁ ꯑꯗꯨꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯔꯪꯗ ꯊꯥꯔꯝꯕ ꯃꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯖꯣꯁꯦꯐꯄꯨ ꯐꯥꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯈ꯭ꯔꯤꯁꯇꯤꯅꯥꯅ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨꯒꯤ ꯃꯤ ꯑꯌꯥꯝꯕꯕꯨ ꯁꯥꯊꯤꯅ ꯁꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯝꯊꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯁꯣꯟꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯈ꯭ꯔꯤꯁꯇꯤꯅꯥ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯁꯣꯟꯃꯟꯕꯗꯒꯤ ꯂꯩꯃꯥꯏꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯈ꯭ꯔꯤꯁꯇꯤꯅꯥ ꯌꯥꯝꯅ ꯋꯥꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤ꯫ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨꯅ ꯖꯣꯁꯦꯐꯄꯨ ꯏꯟꯇꯔꯣꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯤꯅꯥꯗꯤ ꯆꯍꯤ 2-3ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯁꯦꯐꯅ ꯋꯥꯔꯗꯨ ꯑꯃꯗꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯈ꯭ꯔꯤꯁꯇꯤꯅꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯂꯝꯕ ꯑꯣꯏꯔꯝꯃꯤ꯫
जोसेफना चही खुदिंगी लाइदा मी अममम कत्तुना मी अदुगी मथवाई अदु क्रिस्टिनागी हक्सांग मनुंगदा हापसिंदुना हिंगदहंदुना थमलगा हानगुम मी मयाम मरक्ता तिनबा गमनबा होन्नबा ओइरमी तसेंगनदि क्रिस्टिना असिब हक्सांग अमदा मी अमगी थवाई हापसिंदुना हिंगदहनबा मी हाइबदि भूत अमा ओइरमी क्रिस्टिनागी हक्सांग मनुंगदा हापसिलिबा थवाई अदु क्रिस्टिनाबु चही अमखक्तंग हिंगदहनबा यारमी मरमदुना मखोइना चही खुदिंगी मी अममम हातुना मी अदुगी थवाई अदु क्रिस्टिनागी हक्सांग मनुंगदा हापसिलगा हिंगलनबा ओइरमी अदुबु हंदकी चही असिददि जोसेफना क्रिस्टिनाबु हिंगदहनबा ngमखिदे मतवसुमना पुलिस की टीम अदुना जोसेफ अमदी क्रिस्टिनाबु फादुना मखोइगी असिगुम्बा साथीबा ब्लैक मैजिक असिबु मपुंग फाना मुथतपा ngमखि अमदी मखोइ अनिगी मखोतगी गेस्ट अदुबु सीबदगी कनबा ngमखि मणिपुरी हॉरर स्टोरी की माइकैदगी मणिपुरी हॉरर स्टोरी की व्यूअर्स अमदी सब्सक्राइबर्स सिंगबु a very happy Christmas. Facebook ता मणिपुरी हॉरर स्टोरी की फेसबुक पेज को फॉलो तौबिरमु लोइनना करिगुम्बा वारी असु मयामना पामी पारगदी चैनल असु सब्सक्राइब तौबिरमु अमदी वीडियो असु लाइक एंड शेयर अमम तौबिरमु मथंगी वीडियो दा अमु उनरसी हाबसुगा लोइनना यंकुपम लोयंगन बना मयाम पुमना मुक्ति काइनबगी याथंग नेजरी।